Ngasigi oiba latest update khara thamjage. Photo asi ngasi ayuk pung 12 adwaida Sanapatida reserve chaluraga halakpada Saparmainada kukina phajinkhre hairi. Gari asigi driver adu Thoban Kaibungdagi liakat kaubani. Kanagumbada gari asi thengnabirabadi paw phawirau. Mahaki mobile number 9366797240 ni. Ngarang kuki lamen tuhenba amadi kuki militant sing yauna Kangpokpi DC office amadi Kangpokpi police station da landaduna amangata thoankraba matung pamdaba thodok sing makhatana thoktanaba ngasi masing yamlaba Central Force sing Kangpokpida thamjinkhre. Kuki nako terrorist amadi illegal immigrant singna punna Kangpokpigi DC amadi SP office ta automatic nungmai yauna sathaba akanba attack ta kokta soklaba Kangpokpigi SP Manos Barbakar athuba matamda phagalakpa oiresnu haina arambai tengon pumnamaki mahut sinjaraga isorda khurumjari. State ki law and order da phongna singnariba kuki sing adubu law gi matung inna athubada akanba action okhatpiduna arrest tawbinaba haizari no one is above the law haina arambai tengon gi PRO Robin Mangang Kharakpamna thamakli. Kotuna kaukiba economic blockade maram oirga potai puduna lakpu gari chamaga kuntra humtoirom lamhang tumphangda panduna leire. Union government na ngarang thadorokiba graph ki matung inna Digital Personal Data Protection DP Act makhada sahi 19 gi makhada leiba angangsingna social media account hangba matamda mama mapagi ayaba mathau taragani haidi. Kangpokpida hauzik kuki singna lambi thingduna khongjang changsilli. Uyok singbu kuki singna saibon post haina thonjinba yaroi. Uyok singi Central Security Force sing tanthoknaba kuki nupi sing singthakta ahing yarektuna leire. Kuki singi sokpagi photo video thakatpana ekhoida mangjai masti kaubiganu. Social media da kuki singi photo video thadokpa KNF na thingkhre haidi. Sigi kuki ki PS na saiton gi irangi video thagalisi oidabani report oina tawsinbiu manna lana uhalle share yam tawna hore tawrisi irang thokpa amata leite kuidaba video ni. Surastanpura CRPF thamba eroi haina kuki militant gi leader Thangmilet Martina lusingduna kuki nupi mayamga protest ama tawri. Kemosi salaibu Manipur gi Chief Secretary oina hapinaba Naga People Organization NPO na Union Home Minister Amit Shah da seron thaduna khangankre. Bungpi area Sinai Camp Khamelok phawbada landmine bomb pareng phumlaga thamle. Kuki singna nauna semba lambi singda landmine loina phumlaga thamle. Khunja singsu chaluganu haidi. Kuki gi Defense Secretary masa yauna landmine bomb phumbagi plan tawbani. Maitai amadi security force ta attack tawdana ba haina iduning thona thamakli.